Ngasi Jiribam District ki Jiribam Higher Secondary School Vidyanagar Multi Sport Utility Auditorium Hall amadi Chingdong Laikai Upper Primary School da Ladyba Relief Camp ahumda kay Samthong Assembly Constituency ki MLA Sapam Nisikant Singh team Nisikant na laktuna nongmada changraba yadraba chana thaknaba polam kaya relief camp ta khutsinakre team Nisikant ki member oiriba Maibam Proflona Paumi Singh da haikibada Manipur da thokliba irang asina maram oiraga Jiribam District ase da relief camp ta Ladyba awana tarba miyam ki damak kay Samthong Kendra ki MLA Sapam Nisikant ki makada Ladyba team Nisikant ki member singna angamba mateng puthok na dina ngasi mafam asida laktuna mateng pangbalakpani haina phongdoke Daka oiba boy kolong pension mena yam maruina nupi sing sanitary pad hai bising si hoi team members sing digi side gi angamba muten panga pujapni mena aroibda aina hajaning mari sakada oji kuire khoi si sahi ama henjale amna mawu manda leiba si madun athu matamda hariba yang si losan biduna mena taba Manipur ma in sinna laiba Manipur ma wahalasi haiba wakham si tin hi mai kai degi hai hana media ki thongda duk chari